Kurumjari ISTV ki pau ming tabiri basing butaram nokjari ahan batamaru bapau November ki tang kun ga mathoi dagi hapta kangjai bungda Manipur sangai festival pangthokna ba sem saba hokrai pau sandong pijari Lagiba November ki tang kun ga mathoi dagi hapta kangjai bungda Manipur sangai festival pangthokna ba sem saba ki thabak hokrai Asoyangam thoktana ba festival pangthok pamda police na Jackson thawang lokhatkrai festival asida laigadaba stall singa se premium stall ordinary stall amadi food stall ni masigi mathakta adventure ke item kaya su pangthokadawri loinana cultural ke item kaya Megachandra open air theater da pangthokadawri manit corner stall sing sem sabagi thabak tawbaga loinana chatkiba October ki tang kun ga taretagi stall sing sabagi thabak chatharakli main gate ki awang thangba sarukta premium stall horticulture amadi ordinary stall sing leikani hari makha thangba sarukta adventure amadi food stall leikani puna festival asida premium stall chamaga marifu amadi ordinary stall chamaga humdra food stall chamaga yankai na saruk yagani haina official amana phongdorakli Numidang athengba phawba stall sing sem sabagi thabak chathariba sida pamdaba thodok thoktana ba police na ngak senba ki thabak yamna kanna chathari amaromda festival asin nangnana ba saba loshingani haina Manipur sarkar na miyamda tayar khana thajaba pikiba sanjen thong sabagi thabak yamna kanna chathari festival mamangda thong asi saba loiba ngamgadra ngamloidra haibadi chapchaba khangba ngamdri karigumba festival gi mamangda sanjen thong asi saba loidrabasu miyamna chathok chasinda khudong chanaba Damak Bamon Lekai Tumbuthong Lambi ki saruk sing loishinaba mari leinaba singna yamna kanna honari hafta kangjai bunglomdagi lambi asi koilas thabagi thabak ayamba loisilakle nongmada mioi lising kayana yengba lakadawriba sangai festival asi karigumba sanjen thong loisinba ngamdaba tarbadi miyamna chathok chasinda khudong chadaba khara mayok nagadra haina mioi kayana chingnaba phawri Amarumda ke sampatagi airport phawbugi lambi pakthok chawthok tuna sangai festival gi mamangda lambi asi sembaloshinaba yamna kanna honaramlabasu haujik lambi sembagi thabak tapthakibaga loinana sangai festival mamangdadi lambi asi sembaloshinba ngamgani habagi thajabagi wangmada leiri Working chat pahalama nomaina panbadagi soktuna laikana krai thodo singa se yuk pung taruk lom taba matamda Porompat police station gi manung chanba Mahabali rota thokibani sokraba ahladugi maming ningthau khongjam ibo pisak jahi humbudra ni thoi apokpa angang hal wangkhai lorem bam lekai dagini maki ye thangba phaigal da panba nongmai maru ama loktoktana palace compound da leba advance hospital da laikanari thodok thopam da phangba paugi matungina ibo pisak hariba ahlasi numit khudingi ayukta working chatli mahak mau sagum Ayuk Mahabali Romdagi Thombuthong Aribatamna working chatpada Mathong Maram Khangdaba 0.22 gi maru amana panbadagi soktuna laikanabani hairi thaudosiga mari lainana soklaba ibo pisaki loinabe binodini na phungdokibada working chatpa mioi amada atamnana natraga soiduna oirabasu nomaina panduna so anbasi pende thaudosi matangda kupna thigatuna chenaba mioi ain yoiba matik chaba chairak pihaningi haiki maram jalana nomi painan maralai to mi sohle si matik chaba isula khopio kano thiga piraga aduga sopa subana nai dare Impal East District Police Commando na thasi ke kungatarukta konung mamangdagi Pripak Progi Kangabam Utam Kauba Sagolban Kangabam lekai yumjaw lairembi manaktagi phare haina police ki PRO na khanglakri hauji pawgimraktana breaking matungda amukan taram nokseri makhataba pauda combating corruption technology as an enabler have a theme that nomagi awareness program ama lampet plata leba CBI gi office ta pangthokrai vigilance awareness week kamari lena pangthokiba program aduda CBI Impal gi HOD H Balasubramaniam additional FPL Hangsing amasung inspector W Asokumar na chingba official sing resource person oina sargyaki L Hangsing na CBI na corruption amadi atay mari lena ba casting muthatna ba honaduna lakli asigwa phataba chanabi sing asi muthachi harabadi miyamgi mateng yaudana ngamloi haiki
H. Balasubramaniana CBI na pakhaliba casing asi kanagumba singna wakalakba natragana court na pirakpa order ki matungin na lokhatpani kanagumba singna chingnabi ba lerakpa matamda CBI da hakthengna na wakalakpa yai taru tanan ba madi amot palay tabalebak ama ohenna bkhona bada CBI na atoba tawdang lawduna lakli state manungda thopa casing CBI na hakthengna na case lokhatpa yade state government na lokhatna ba khanghalakpa natragana central government na pawtak piraklabadi casing adu thigatpa yai corruption laitaba India ama ohenna bkhona bada miyamna CBI da wakat pat natragana website ke khutangda wakat pirangna ba pel tawki Product design and documentation is the second phase of public procurement process, which is related to technical specification to the product of or the project. Sometimes procurement or government officers design the project and technical specification in a favor of the particular supplier. In some cases, they design an unnecessary complicated tender to hide corruption. Now, tendering and contract awarding is one of the most vulnerable stages of public procurement process. Lagliba November amadi December thada Senapati amadi Churachandpur district laiba chahi tara mangagi makhada laiba angang singda Japanese encephalitis ki ngakthoknaba lemna hida kapthoklagani haina Family Welfare gi Joint Director Dr. P.S. Ramesorna phongdokre ngasi department asi ki conference hall da pangthokpa medical officer singe training program amaga mari leinana mahangna wafam asi phongdokhibani thoramadu da Bharat ki oina immunization gi DC oiba Dr. Pradip Haldar amade Junior Dr. Anisu expert oina yauki loinana Family Welfare ki Director K. Rajosu Sarugyaki Japanese encephalitis ki matangda slide show piduna khananina ki mamangda district mari Thoubal Imphal East Imphal West amade Bisnupur district ta laina asna nare haibadagi vaccination program loikraba matungda hairiba district ani asida asigma program asi paikhatnaba khonabani haiba wapam Ramesor na haiki mahana makhata na vaccine asi kapkraba angang singda laina asi karisun naroi haiki yamgraba health ta leiriba koi staff sing ki training no madarkar le ado training si eta magi keno sing si dai kone loina Imphal da kawraga tawudi yadabani na Primary Health Center ki MOC adagi Chief Medical Officer DIO singchi Imphal da kawraga makoina trainer oina mo ada training tawna bugi tamukta masida chathaba adugumba training program amani chiuta basi masilo eraga makoina mai magi lamda chalaga magi health magi district tugi health service provider singchi makoina mo training piraga masi koi campaign si mai pa na sathana koi tang tawna ba campaign masi tamukta aikuna Delhi dagi Deputy Commissioner Immunization Dr. Pradip Haldar masamuk laktana aikui training na sida participate to Scientific oiba mawngda yen amadi ok loibagi matangda nongmagi oiba camp amangasi Waitonda laiba Ideal Club ta pangthokre Gaugi sponsorship makhada club asina sinduna pangthokiba training camp aduda mioi nifuga mangana saruyake thawamga mari lainana Gaugi Associate Professor T.H. Ranadhirna yen amadi ok loige haiduna pangloida loiba kanaroi hana ok yen loiba singi survey ama tawraga karamba machana fai haibadu khangbatangai fade makon chaba matamdasu nungsit nungsa marang kaina fangma mapamda saba mathau tai haike Ideal Club ki President NG Surjaborona camp pangthokpagi matangda wangang latuna Waiton lamdamda Semilon phagatnaba pandamda camp asi pangthokpani haike sotharaba ipa iramdum kunai sigi Semilon da sotharaba sida khoi mayon obeaba Semilon ki mayon obeaba potu hujiki scientific oiba reasons ta hena sigumba Central Agriculture University kusamnaraga asi clubna Ideal Club sinjaba sigumba training program sina khoigi ekai sigi oina Semilonda khoi mateng mo oigani haibigi pandamda yamna maruiba masigi pandamda sinjabani ana masida yauriba mi sifung khungtimokina masina hayeng khoigi tungda khoi ogel loidana khoigi apaba kunai sahotpa khoigi senthum ki apaba kayon mayolma pibu ngangani haiduna khanjara yamna tana sinjaba adugu akana program ni hariba singsi Nupilal Memorial Association Manipurna lagiba December kitang amadagi December kitang kunthara mathoi fauba thama chupna Nupilal ningsing thoram paksana pangthoknaba sem saba hokre hauji power marthana tember break amamo
ब्रेक की मतुंगदा अमुखना तरम नोकचरी मखाताबा पाउदा पोस्ट ऑफिस इम्फाल की खुथांगदा दिल्ली दगी थारखिबा पोस्टिंग हांगदुक्तुना येंगलुबदा बॉक्स मनुंगदा चेथि चेकुम ngakte yauramle masigi matangda pot adugi mapuna post office ki mari leinaba singa wakatkhre terada leiba manimohon kauba mioi amana delhi da leiba company amada video camera yauna lupa lising kunga humdoi gi pot chenbada company gi mapu Kunand Kapurna Pochai Singh Suna Thaki Haina telephone da Kangalak Labasu Post Office Impal Dagi Parcel Box to Laurga Yengba Matamda Photo Frame Karaga Santi Che Karaga Yaurambani Tawong Adubu Penda Duna Impal Post Office Ki Authority da complaint Tau Craig. Ida natana masi mayam Delhi dagi tharpo posting is mindawi na highway se kama high re do isu ai sender to the ina si private courier thabiro on the high given to man Indian post thare na man high ga su ina chingna ba lejar ga su hoina thojongna moina mayam sam sen tau ne na koi da kaisu thodo ko tau na kalam ne du ai on su thoe and mamang ga su mayam khabar da kai da sumaina tau be mayam am tare du masi kana na karam dong na si staff sing na oiribra post office ki staff na bu oiribra thare iba kangu sing jina delhi masa sing jina bu oiribra hai bise amtang phajana investigation dor thidoga masi matung dong thok tana ba khoi mayam changdana amtang honan ningi masi paisa ai gi mangi me paisa du ki wa kan natana matung da amon thok tana ba amtang kharu me step khara ne me da gi kangu rom de gi oraga su NGO kangu rom de gi oraga su kai me step khara tu khan Rotary International District 3240 के District Governor Rotarian Sopan Kumar Chaudhary lakpaga mari leinana Mosange da leiba All Age Home amadi BB Paul Mental Development Home da polam kaya mateng pikre Tharamatu da Rotary Club Imphal ki Secretary TS Dev Kumar yauna Rotarian kaya na sarugya Rotary Club ki Secretary Dev Kumar na heart ki anaba leiraba angang singidamak lem na layeng naba November thadagi screening camp Mantri Pukri da leiba Rotary Club of Imphal ki office da pangthok lagani haiki khoi Mantri Pukri da lairiba khoi gi office asida lakpiduna November gi thakai boki manungda tawgadoriba screening camp asida saruk yabiu khoi lemna angang heart horaba singche khoi layeng jage haina media gi through dai paujenje Hausi maroi bapau amana November ki tang kun ga mathoi ta ki hapta kangjai bungda Manipur Sangai Festival pangthok na ba sem sa ba hokre Hausi ke hoina de ISTV na pijaba pau matang seloi jare makhata ba pau amona phangbi gani